Image PAODAM yang tabiri basung buyum nam Anuradha Devi nei kono nukhrum jari. Haujak maroi ba PAODA Manipur Pollution Control Board ke Chairman Dr. Usam Devi na luching batim mamana Impal City manungda drive sataduna plastic ke polam ke aphaga kre. Manipur ke boundary ke matangda MOS Dr. RK Ranjana Congress ta Taishalamba silabak thibani haina MPCC ke Vice President phono kre. Uttar Pradesh ta Dalit Mahiroi nupi masa amanungmai na kaptuna hat kre. Loinana Takwat Trophy 2023 ngasidagi hodokre. Haujak pausanuna bizari Manipur Pollution Control Board ke Chairman Dr. Usam Devi na luching batim amana Impal City manungda khwaidagi chawa drive ama sataduna athing batham kraba plastic ke tonga ba polam sengka amadi liter amage makhada leiba packaging water bottle ke aphagat ba hokre. Mausanuna athing batham kraba plastic ke bag plate na chingba yonba dukan amasu solon chingkre. Ngasinung chempong amarom taba matamdagi hauduna MPCB gi Chairman na luchingba Impal West Police yawba asoba tempa aduna anba oina thangal kaithengi MJ Avenue da leiba Chow Hotel amada milliliter 500 ki bottle da hanba water bottle sangphaga ke makhatana thangal kaithengi tonga mafam da leiba dukal manga taruk amadi makhoigi godan singdasu drive chathaba aduda plastic na chaba disposable plate glass na singba polam kya su phaga ke drive Khongsat aduke makasa tharakpada Julalenda leiba isangi factory amadasu changduna mafam adudagi makhatana liter amage makhada leiba bottle amadi preformed singshu phagatpangamke ngasige drive aduga mari leinana MPCB ge Chairman Dr. Usam Devi na permission pondokibada hanana thingba thamkraba micron 120 ge makhada leiba plastic ge polam sing liter amage makhada leiba packaging water bottle sing mask ge tangkunthra ge matungdadi yonbidana ba apel tokrabane pikhiba matamdage khara chathana matam piraba matungda Manipura plastic puchilapge khwaidagi maru aiba mafampa ma oiriba moreda ahanba oina drive sathaba hoke Madudasu tonga ba polam kya phagat pangam kre maduge makasa tarakpa oina ngasi asi Impal City manungda makasa thabane ngasi phawbadadi warning ko aina yamna henba chara pikhiroi makatana yolalabadi lupa lakh mangage fine yauna tonga ba chara pi bage khongthang laukhalakane maram masina miyamna so plastic ke khaw liter amage makhada leiba isang bottle na singba aikhoi ke environment modern bada achoba thodang lawriba potsing sijana bigano maduge mahod plastic ke mahod sanba yaba pambai oina thiminasi lenga ke maikai dage so hiram asida tawaya ba thabak sing tawraknaba sem sari haikhi Sumba makata bada kaigumba masigi koina bajariba koi dukan singse koi moida warning pijarami makata na kaigumba single use plastic si yorba targeti ro megi to bonto koi 5 lakhs ki penalty pangani aduga jail su leiba koi aduga process to bani koi bada mo thokna bagi damakta koi pajamyamna single use plastic sinabase koi ma sunga thiminasi aduga pajapur ona sajo pidi wa ba Nominee ke khongsata hayang Manipura lakadriba Union Minister of Tribal Affairs Arjun Mundasbu state guest oina lauthokre Manipur lenga ke General Administration ki Deputy Secretary Kosoni Fimuna thokpa cherol amagi matungi ina hayang April ge tang taranipan amade taramapan nominee ke khongsata Impal da lakadriba Union Minister of Tribal Affairs Arjun Mundabu Manipur ge Governor na thokiba order amagi matungina state guest oina lauthokibane hairi Kaksang district ke manungda leiba community health center CHC wanguge hospital da mathau toriba nupi doctor nurses atai staff nupi singna hospital asida mathau tominariba nupa doctor sing atai staff nupa singda sajibu kudol tambage tharok ngasi hospital asida pangthokre Masin makpa oibagi mari hena chesin nabagi pandamda chahi kudengi pangthoktona lakpa sajibu kudol tampa aduda masal mase
oibasingna ngamjaba khudol posing mabung mapau oiba kyada kudon pot pikhibaga loinana atamba chaglana masu saminakhi tungda hospital asige amo in charge L inauchana hospital asige analayenge thabak thorom singda mathau tominari ba doctor nurses paramedical staff sing lab technicians sing amade atai staff punamangna thamoi sengna kathopaga loinana hospital asida mathau tominana ba phirep sulomina Manipur ki boundary ki matangda ningthina khanglaba Union Minister of State for External Affairs Dr. R.K. Ranjana sahi ahumlom asida border ki lairiba dispute sing asi loishilamgani haibagi mahutta lairiba border dispute asi Congress sarkar na thohan bani haina taishilamba asi yamna laibak thiba amani mahangna border ki matangda wa ani thongna nganglaga Prajamiyam da namthak tawde haina MPCC na maran sirakli Hiramasiga mari lena ngasi Impal da leba Congress Bhavan da pangtopa pawgi mifamba amada MPCC gi Vice President Harishor Goswami na makataraduna hai Union Minister asina editor oiduna haukiba chahi lisang machama panmarphuni thogi September thada Resonant Integration haiba sepongka amada border pillar number 64 dagi 68 fawa Manipur gi lamang lai haina map ka konana phongkiba laikhrabani Masida sunatana mahana lisangani ahumda Manipur nation haiba laireka amada choro khunauge boundary ge matangda su wafam ke atham ke balai khrabani border dispute ke matanga sida mamutta na khanglaba mahangna ngasidi prajamiyam da karigi oida bangang libano natragana mahangna haikiba wafam singka adu achumani haragadi external affairs ki MOS sahi ahum chupna oidaba power dispute ase loishinnaba thabak amata lokhatriba karigino Congress na lenga painingai matamda border fencing ki thabak toropa aduda miyamna sai enaba lai hana wafam kya thamlakpadagi party asina made tungan tungamba CHO kya na border fencing ase lemnaba central government da taksin batanatana memorandum phawba pisinduna Lephanki Laibak Thibadi Lisangane Taratreta Manipur da BJP ki ahanba sasan lakpadake central government na border fencing ki thabak makha chathanaba iba cheront pirakiba asini fencing asibo lemnaba hokiba sahi lisangane kunithoi ki John Thada Special Secretary Home na Home Ministry da cherol amasu thaba laikhrabani adubo fencing khabagi thabak asi ngasi phawba lep laitana chathari BJP sarkar amadi Union MOS Dr. R.K. Ranjana Manipur asi karamba ming da thamlebano masina takwadi BJP sarkar asina lamdam asige lam sarop manglaso mangna fencing asi tawgani haina ngaiduna leram labra haibasi asawa wahang ama oiri Dasanama Union MOS Dr. R.K. Ranjana asi hoki basahili sangani marida MUG register oina thaupuringaida sensa thumza torambaga mari lenana aina thinkraba lalhogloba amana dandi phawa pibale krabani haiki Manipur gi BJP sarkar ge marakta mote khenarakpa mayek senglaba hengalakli hauzik Karakliba BJP ki Lairiba MLA Mantri Sanghe Marakta Nungainadaba Laibagi MLA Kharati Central Leader Unaduna Lobby Toba Haunakre Hairi Thazaba Yaba Pau Amagi Matung Ina Langthaban Kendro Deke Karakhiba BJP ki MLA Karam Samna Thadaropa Oigane Thazanariba Mahangna Pairamba Tourism Corporation of Manipur Limited ke Chairman ge Phamdage Thadok Sare Haidana Manipur ge Chief Minister and Birenda Aibeteron Patient Gre Haibage video Miamna Thengnari Corporation asage Chairman to Oibage Mathau Amata Bibidre Aduna Chairman post asi Thadok Sare Haina Chief Minister the Patient ke Baserol Aduda Panbaga Loinana Makatana Pama Amata Paidagaso Party ke Amadi Kendra ke Miyangi Thabakdi Makatana Taukigane Podorakli. Hawkirba April ge tang tara hundoida BJP ge atoba thawtang Vyariba Hairo Kendra degi Karakhiba BJP ge MLA Hanagi Education Minister Oramba TS Radishamso Bahana Pairiba Chief Minister ge Advisor ge Pham Thadok Sari Haina Iba Cherol Amate Minister and Birenda Pising Kibale Krabani. Hauze Karam Sama Amade Radishampa Animal Delida National Leader Singh Unanaba Kem Tawdana Lady Makatana BJP ge MLA Karasu Chairman ge Pham Singh dage Thadopayana Lady Haina Thazapayaba Pau Aman Hairi
Hauzik oiriba BJP ki lenga ke matangda MPCC ke Vice President Hariso Goswami na Pawmisingna hangba wahangda hai miyamna BJP ge nampu sasan ge mayokta wangamba ngamdrabasu hauzikti makhoi ge manungda pendaba kya leire haiba mayek sengna khanglei baramasina BJP lenga asi athubada lesangani kunmari phawbada loiraba yai lakadarba sahi yankai phawa BJP among halalroi haina phongdokhe ngangan ningdaba male ngangan dre yam hai ka sukai den aduna punchi sumaina adi yam insang miyam mamang da phangoi na thokwa kai su dai da pi da ba dai da sinada ba sumba department amagi chairman oina ai gi ijat yolaga leiba adui mathakta tourism gi thawak honorable MLA sina magi kendra da pangthong ningba aina kai su mating pangmangam da ba aduga corporation gi chairman ni haidana ai gi kariya kata state ki kendra gi mayam amana festival lakwa kanda kai mamatang tawjage haibada aina tawungam gi dawa aduna sumba title laitaba chairman gi corporation gi chairman oibase ai ngasidagi ai ni toksera kiela ai hariba resignation letter si ai ngaki matung namagi office da yauragani Manipur Lariba Higher Secondary School Singe Apunba Mahiro Shinge Oiba Forum All Manipur Higher Secondary Education Union Forum Gawa Organization Ama Semkrai Nauna Sankiba Forum Asina Tadurakiba Cherol Amada Apaba Chakwatba Amati Manaba Kunai Ama Sembada Mahiro Shinge Thodam Zaunalai Tungi Yumbi Oigaduriba Tunglam Satpo Ngakadurba Mahiro Shing Asi Achuma Maikaida Bubiba Tangai Pade Haidi United States of America ge Austin City da pangthokpa Indie Mami Film Festival 2024 da Manipur ge maming ledaba film director Rami Maite ge film Aikhoi Yum Our Home na Best Narrative Feature ge winner audience choice award honglai festival asi Austin USA da April ge tang tarani thoidagi taratruk phawwa pangthokpani Saudi Asia da puthokpa film kuntra manga singge changdamna bada hairiba mana ase phangbani film ase malim asida paikhaliba tongan ba chakwat khongtang khudimak mahuk sabo ngak senbiba mathau tai haina pausan pawa film amani film ase mamangda lemsaningai oiraba International Critic Forum na Pipreshi Award for the Best International Film Manapi Krebani Loinana Manipur State Film Award so Best Feature Film Amadi Atopa Award Manga Amasu Pangkraba Film Amani Film Asida Master Priozit Nganthoibi Bhumeshwar Sori Shanjamna Saktam Langli Sound Design da Debazit Gayant Cinematography da Zoni Amadi Brikamna Oiri Production Design na Demba Maitei Amadi Film Asi Thangarakpa Living Frames ke Makhada Sital Singchubam Amadi Romi Maitei ne puthokpani Film Asi April ke tang kuni thoida haugadariba 45 Moscow International Film Festival da su unanaba official selection pangkre hairi Aikhoi ki Manipur asi yamna luraba tangkaka amada leirabani habasi aikhoi khudimangna yanaraba wafam amani Manipur maite khake pangkal khaki nate yelhumi oiriba kundam minariba phuruba kuntra mangarom asigini haibasi kawidaba phai aigi phuruba chakhalaga loire aigi phuruke oigadabani hairagadi madu amukona yabangamloi haina All Manipur United Clubs Organization ge General Secretary Dr. Noren Thoksomna phangdokrai wafamasi All Manipur Muslim Development Committee Headquarter na Sinduna Chahi Kudingi Parinnaina Sataduna Lakpa Tarilak Suba Tingmit Tamni Iptarge Tharampa Amada Wangambada Dr. Noren Thoksomna Phangdokhibani Lilong Usoipokpida Leiba Isla Ikalp Maswara Foundation ge campus da ngarang numidang pangthokpa tharambadada Dr. Noren Thoksomna hai Senglaba Ramadan Tha asida Manipurda khunda minariba aikhoi amatani punna hingminasi punna chakhaminasi iram tamgidamakta mataw oina thengaminasi haina wasak minaduna chawkhatpa jinjang kaijang daba Manipur ama seminary se haiki Taramatuda All Manipur Muslim Organization Coordination Committee ki President SM Jaland Indigenous Peoples Association of Kanglai Pake President KSI Somrendo Singh Kanglai People Against Narcotic and Psychotropic Substance Kanglai Panas
Mayai Loishange Zanen Secretary Pundrai Mayom Wahasudin Lilong Hauribi College Alumni Ge President MD Nashir Khan Amade Isla-e Ikag Maswara Foundation Ge Founder cum Project Director Pusamba Samikant Loinana Lamdam Asige Lokyage Tombi Singso Saruyake. Manipur PAODAM ne de kuding makse ekoi amatani punne heminasi punna chaptaminasi punna thengnaminasi punna nuwaiminasi aga wakalse ekoi dua to minaraga afoba Manipur thijang kaijang daba ekoi punne heminanaga wasat minasi hai bo hai mangatara Hausaki matamda science na laurak liba thodang ka amadi ahongba kya asagi knowledge asibo schedule caste amasung schedule tribe ki mahiroi shingda Henna Kanganabage Pandamda Numinini Tatagadaba Science Awareness Cum Exhibition Gitaramama Bisnapurgi Taninkonda Leiba the Taimai Guigangpo English Iskunda Ngasidage Hodokre Ministry of Science and Technology Government of India Gate Department of Science and Technology Division of NHS Shina sponsored Toroka Walk in Night Labs Lulevi Association Manipuna Sinduna Haudoki Patharamba Dada Retier Assistant Director Helena Family Welfare Government of Manipur Dr. W. Gulapi Singna Chief Guest Founder DG English Iskon Visnupur T.I. Siren Singh Na Functionant President Amadi Deputy Inspector Visnupur R.K. Ranjit Amasung Senior Professor Thambal Madik Wallace L. Gopal Singna Guest of Honor Singh Oina Saruyaki Hariba Science Exhibition Asida Thauranga Marilenana Retier Assistant Director Dr. W. Gulapi na Phondo Kibada Science Habise Ekoi Punna Kaminaba Tangai Pade Haiduna Ngasi Asugumba Thorampa Amasalapa Asama Yamna Pai Science Habise Ekoi Mioibiki Punsida Isa Isana Tengnariba Tabak Tharam Kya Taudiba Asingagtani Aduna Ekoi Mioibiki Punsida Science Habise Yamna Maru Oi Pondoke Tarongi Technical Center Resource Person Kiana Tonga Bato Pikiada Wanganke Bisnupur District Ulau the Ladiba KBK Bisnupurna Sinduna KBK Asimaki Tiamecho Ediba Tonajam Chawuna India Ge Kwaidike Civilian Singi Kwaidike Wangba Award Oediba Padmasri Award Panglapada Harawa Pongdopa Oina Taramna Opage Taram KBK Ge Hall Pangtokre KBK Bisnupurna Sinduna Pangtokiba Tarampa Aduda Lomi Lopa Amadi Sani Citizen Kaso Saruvyaki Taramadaga Marilainana Special Guest Oina Saruvyaki Padamasri Tonasam Jawbana Lamna Masada Ladiba Lomi Shingna Makoina Tausariba Tabaka Aduda Nolopa Kaloinana Mahana Tausariba Low Singupake Tabakta Tawai Haksang Yauna Honanaba Abeldoke Taramadada Lomi Singa Lengaka Asina Pamleba double cropping ge Matanga Kananaki. Uttar Pradesh Tangasi Ayugyamna Tamoy Songningai over Todokal Koba Mioi Amagi Matakta Nupi Aduge Halamana complete Padaki Pulisna Paraba Matunda Wahangpang Sataki Todogaduki Matanga Rashtia Janata Dalna Uttar Pradesh Gamempo Honduna Wadolke Pondoke SP Dr. Iraz Rajana Haikibada Lakidabin Nupi Adu Bietam Libi Meheroine Houses Sanabagi Pauda, Manipuda Pangtopa, Football Tournament Singe, Manunda, Miamna Pamnariba Tournament Ama Oiriba, Takwa Trophy 2023, Tim Nipuna, Group Nipan Tona, Haidutuna, Ngasideke Tawan District, Tenthada Leba, Multiplex Ground Hodokre, Ngasi Hodopagi, Anma Master, Z5 Hairok, Maipakre, Tentha Kongbal, Welfare Association Sinduna Ngasideke Hudokiba Takwa Trophy 2023 edition Ge Haudopagi Tarambadada Hanagi Minister Dr. M. Nara Tentha Jila Parishad ke nominee member ke as Priyojit Tentha Gram Panchayat ke Pradhan and Pradeep Jain Dance Academy Imphal ge Director in charge P. Vilas Amasung District Football Association Thawan ge President M. Manina Athoiba Lengbi Represent Oina Saruya ke Ngasige Haudopagi Numita Grove A Mami Tawan Amasung Z5 Hairok Anina Sanakibada Z5 Hairokna Mami Tawan Bogol Ani Amada Maitiba Biki
Tim animangna chang manana amana amapu laksanaba ngamdana sanakiba match aduda Z5 hairoke mai pakpagi goal anidu match ke minute kolomdo amasung nipu chatpada Roshan amadi Hamlena chanmangam ke aduga mami thawan ge amatangaraba goal aduna Benzamina minute kuntarit chatpada chanmangam ke match aduda G5 hairoke nanauda reprina yellow card ama bukta ke Hayeng tang tara ni pangin ng tingi pong ka anida Group A gi Yaripok FC amasung YPO sorana pong ahungga minute tarada Group B gi Soccer City panggay amasung All-Star kiyam gay aduga pong mariga minute kunda Group B gi Salungpang FC amasung Lilong Hauribi College na sanagani. Hozek aroy bada maroy bapaw amane pizari. Manipur Pollution Control Board के चेयरमैन डॉक्टर उसम देवेना लुचिंग बत्ते मामना इंफाल सिटी मनुंगदा ड्राइव सटदना प्लास्टिक के पोलम के अफागा खरे मणिपुर के बाउंड्री के मतंगदा MOS डॉक्टर आरके रंजना कांग्रेस ता ताइशलंबा सिलेबक थीबनी हाइना MPCC के वाइस प्रेसिडेंट फोंदोखरे उत्तर प्रदेश ता दलित महिला निपि मसा अमनुंगना काप्तुना हाटखरे लोइनना तक्वा ट्रॉफी 2023 ngasi हौदोखरे Image Paudam ngasi matang sedalui cere meng tabiri besunggo amukana kurumjari.